ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎ ꯏꯆꯟꯁꯤꯡ ꯑꯗꯨꯗ WhatsApp ꯃꯦꯁꯦꯖ ꯊꯥꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯁꯤ ꯍꯧꯗꯨꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯅꯥꯖꯣꯝ ꯃꯦꯗꯤꯌꯥ ꯍꯥꯏꯅ ꯍꯥꯡꯕꯤꯔꯒ ꯁꯥꯟꯅꯕꯁꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯔꯦꯠ ꯇꯧꯕꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯎꯕ ꯐꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯟꯅꯅꯤ ꯉꯁꯤ ꯁꯥꯟꯅꯖꯒꯗꯕ ꯃꯁꯥꯟꯅꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯆꯤꯟ ꯈꯨꯗꯤꯡꯃꯛꯅ ꯎꯕ ꯐꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯇꯦꯂꯤꯀꯥꯁ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯂꯥꯛꯈ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯁꯦꯠ ꯈꯨꯗꯤꯡꯃꯛꯇ ꯊꯥꯗꯣꯛꯈ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯣꯅꯔ ꯀꯣꯅꯔꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯑꯁꯤꯕꯨ ꯌꯨꯇ꯭ꯌꯨꯕ ꯑꯁꯤꯕꯨ ꯍꯥꯡꯕꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯎꯕ ꯐꯪꯕꯤꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯇꯦꯂꯤꯀꯥꯁꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯗꯤ ꯊꯧꯅꯥ ꯐꯣꯡꯗꯣꯛꯅ ꯌꯥꯝꯅ ꯐꯖꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯂꯦꯝꯅ ꯁꯥꯟꯅꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯥꯖꯕꯅꯤ ꯃꯌꯥꯝ ꯀ꯭ꯂꯦꯞ ꯈꯨꯋꯥ ꯈꯨꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯕꯥꯕꯣꯛꯁꯤꯡꯅ ꯈꯨꯋꯥ ꯈꯨꯕꯤꯌꯨ ꯂꯦꯡꯊꯣꯛꯄꯤꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯌꯥꯝꯒ ꯈꯨꯋꯥ ꯈꯨꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ more than 40ꯒꯤ ꯃꯗ ꯁꯥꯟꯅꯔꯣꯏ ꯅꯤꯐꯨꯃꯗ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯁꯣꯏꯗꯅꯃꯛ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤꯟꯕꯤꯔꯛꯀꯅꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯕ ꯈꯨꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯕꯣꯛꯅ ꯈꯨꯋꯥ ꯈꯨꯕꯤꯌꯨ ꯅꯥꯀꯟ ꯁꯥꯏ ꯊꯝꯕꯗꯨꯅ ꯃꯌꯥꯝ ꯊꯝꯕꯤꯕꯗꯨ ꯃꯍꯥꯛꯅ ꯑꯗꯨꯅꯤ ꯃꯥꯅ ꯋꯥꯡꯉꯅꯤ ꯃꯥꯅ ꯀꯥꯏꯅꯤ ꯑꯗꯨꯅ ꯊꯝꯕꯤꯒꯅꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯕ ꯉꯥꯛꯇꯅꯤ ꯏꯟꯀꯔꯦꯖ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯁꯥꯒꯩ ꯖꯥꯠ ꯂꯩꯖꯗꯦ ꯉꯁꯤ ꯁꯥꯟꯅꯒꯗꯕ ꯃꯨꯛꯅꯥꯁꯦ ꯑꯩꯈꯣꯏ ꯁꯥꯒꯩ ꯖꯥꯠ ꯂꯩꯖꯗꯦ ꯄꯨꯝꯅꯃꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯑꯗꯨꯒ Hello. Maybe a little by some of the help that can learn Jigari. If we like only like the Makatan like fencing the gi, Karaga, fencing Lakiva, Snow India, so we know. They can get more from you have now, like a meeting at the ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈ꯭ꯔꯤꯁꯇꯥꯟ ꯈꯨꯗꯤꯡꯃꯛꯅ ꯌꯥꯎꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ